Manipur Top Trending News na tunga-tungan ba reliable source ng lokat saraga mata-matam yoy ba maruay ga ipaw su patok pala kansari. Han headline da Hairoki mapam manga da AR Army amasung police na helicopter amadi drone sinaduna thomjilak padak kutsa sing mipaina kre. Helicopter na para commando personnel sing Polaki Myanmar gi Minthar state ka Hairoki markta suknatagi kilometer mari rom tamak lapnabadagi Myanmar romdagi underground activist sing sangsilak pada mayak nanaba thorang lokot pa oiramgani thajanari. Central Force da Thajadre, UNLF, MPA oina thambiro haina kunjasingna phongdorake, Chandramani. Katliba December tha loigedaba numit taragani thoi khakta ngaisilakle, laingakna IDP punamak mayumda hanjinhanba ngamgodoribra, torbungi attack mayakta kokomina complaint tawdagi, Babaksaw Ikai Police Station na case FIR number 38/12/2025 lokotre. Kotuna khonglo palhubang ngamdriba malem thongam tekta thunglare. Highway the Maiti, Jarhandabagi Marta, legal action Lonaba, Peace Forum Singi, Mating Logani, Malem Tongam. Dealing in Fal Faugi, aeroplane ticket, Mamal Atia Pakna, Wangle. Manipur ing Tapo Poroknami Damak, Tabot Tominaba, Kanakibani, Biren. Masunipigi, Ikai Kunamahan Bikiba, Mapubo, Court na Fado, Pikre. Pau Santona Pizari, Ahanbada, Hairoki Mapumangada, AR, Army Amasung Police na, helicopter Amadi. Drone sinaduna thomjilak pada khunja sing mipaina kre. Helicopter na para commando personnel sing holaki. Myanmar gi Minthar state ka Hairoka gi marakta kopchukna thagi kilometer nifu rom tamak lakna badagi Myanmar rom dagi underground activist sing sangsilak pa mak na ba thorang lokpa oirangani thajanari. Kokomi IDP sing amasung miyam na relief camp sing da sangjafam lawkriba IDP sing bu chaliba tha sigi manungda masa gi miyamda hanjin hangadabani haiduna Manipur lenga ka akanba pressure pirakpadagi Bishnupur district oina Laimram Waru Chingda Imung, Humpuga Marigi, IDP, Janiga, Humbraga Taret, Hanjil Hankibagaluna, Torbung, Pabaksaw, Ikaidasu, IDP Kara, Poljan Hanba Hopadagi, Taasiki Tara, Taruki Nubidanga, Kuki Narco Terrorist Singna, Bom Amadi, no make caption Duna Akanba, Lancer Pagi Marta, Miam Pupna, Yaningam Fondo, Narakning, Jerta, Kahundana, Pawal District, Hiroki Tonga Tonga Bum Sing, the Masin Yanova, Assam Rifles, Army Amadi, Police Personnel Singna, Drone Amadi Helicopter Fawos Naduna, Tomzilla Pada, Hiroki Kunjasing, Kangpek Kangduna, Mipaina Kre. Pauses asina phangba pauna haibada khanghodra ngasi ayupung ni panom tarpada hairo PS tagi nongpok lomda kilometer manga rom lapna laiba chingi saruk singda Assam Rifles ki kuntraga mathoi kuntraga humdoi amasung nifuga taruk suba battalion ki yamla personnel sing BSF ki kuntra mari suba battalion ki G company ki personnel sing amasung police ki masing yamla personnel sing na area domination tawugi ong da sangchinduna laisilaki makoina drone fawusinaki aduga masi mathakta helicopter na para commando personnel sing holaktuna lobukta thadar masu thenaki Masing Yamlab State Amasung Central Force ki personal sing na Hairoki Uyok Sing Khaktanatana Hairok Kaitel Hairok Part 2 Litar Makong Hairok Part 3 Ngarok Tel Amadi Hairok Higher Secondary School ki campus tasu area domination tawugi moong da sangsiduna lasilakpo unaki Masing Yamlab security personnel sing na helicopter amadi drone fawusin aduna Hairoki tungan mafum sing da makong na kwachatpa amasung mafum khara da sangsilakuna Poison sing balawduna padagi Hairok mafum sing asigi miyamna makoigi khulda combined force na coping operation tawna ba sem sarak libani haina khanaki adum oinamak security force ki personnel sing gi maiki dagi Hairoki mafum amatada coping operation ni haiba yaba thihumgi thabak amata tarumkhide adum oinamak mafum ayambada apha makhagi khuchukalai pa ba combined team asigi personnel sing na changsin duna laiki masi fawda security personnel sing asigi maiki dagi khulgi khunja amata makhoi karigumba karigidamak lakpano amasung kari tawgodoribuna haiba wahum sing khahankide Hairoki khunja singdi paktak na coping operation chathak lagani haiduna lainaki adum oinamak nungthilgi pung ahum rong helpa duwaidadi security personnel sing adu Hairoki mamang thangba sarukta laiba Tengopol district ki manung chaliba thamlai khulomda mathang chatki security personnel sing gi maikai dagi mianda wapam amata phongdok lamdabana ngasigi thaok masi makoina helicopter amadi drone fawasin aduna karigidamak chatharambano haiba khangba ngamri hari adum oinamak mamang thagi kunganipan gi ayuk anganbada Indo-Myanmar border pillar number marfuga taret tagina marfuga mapon fawgi markta laiba Yangopok amasung maring thiagi markta laiba ahum suba Assam Rifles si camp operational batch COB amada underground organization amagi cadre sin akan ba attack chathakuna camp adu laiba AR gi nab subedar ama hakiba aduga atopa personnel ahum na sukhan badagi lemakhongi military hospital portuna laika nakiba thodu adugi markta security force na achoba operation ama chathanabagi damak area domination gi thabak khana chathakpu oigani thajunari matang sida panba yabadi ahum suba Assam Rifles ki force adu da chathakiba attack adu Revolutionary People Front RPF ki Lami Sangrup People Liberation Army na chathak operation
langolgi manung chanba thabakni haina RPF ki maikei phongdokpa laikhrabani amromda Myanmar gi hunda gi lenga ki mayakda akan balan horiba lepa aduda base tawba ko ki fruit ki tungan ba underground organization singna Myanmar changjat phom loriba lepa asigi awanungpo ki lahrubu singi mathakta mamang thakta akan ba lan chathakpa laikhrabani maram asina ngasigi combined force ki maikei dagi chatharkiba ong asi mamang thagi kungani panda ahum suba AR gi post akan ba attack chatharkiba aduda chanabasing khongul linanaba honor pagaluna na karigimba Indo Myanmar ngomkhai paringda Myanmar base tawba ko ki UG group singa knowledge ki underground organization singa gi marakta khut thongna raknabadi UG sing aduna Manipur gi ngamkhai romjal chilakpada makhoi bu mayok naduna hak anaba thorang tawpo oirangani haina thachanari pada Manipur ing tappa porang nabagi damak thabak tawmina naba khanakibani biren BJP gi central leader singa Manipur gi party asigi MLA singa handak unaduna wari sanakibadu state asida ing tappa porang naba punna thabak tawmina ba amadi atuba matamda kanagumba na assembly igat handuna sakot thorangi paket naba khanakibani haina hanagi chief minister birena ong dokhe wahum asinga si mahana Delhi dagi Imphal airport tunglabada pawmi singa hangba wahangi pawkum piraduna makha kana hai handaki Delhi gi khongchat sida party gi makuk thongba Luthumba sing yawaga state asida leiba BJP MLA singa punna lamdam sida ing tappa hanjilaknaba amadi sakot khongthangda mangjil thanaba wafum kaya kupna khanaki Manipur BJP gi MLA kunsaga tare leibigi manunda kunsaga marina mefum aduda saruk yaki MLA ahumdi anala ayek amadi imungi mi leitaba yawdagi khudong charna saruk yaba ngamkidami haki Delhi handaki khongchat asi yamna afaba amasung oiki hanadiki ekhoi khanari ba haiba tare kangu ki marta civil society unaba MLA unaba adum tawi adubu handaki sidi BJP gi high level dagi horaga party gi MLA sing pullaga Manipurda atu matamda ing tappa hanjilakpa amadi hanadawna nungsi channa laimina ba amasung sakot tharangda mangomda chatna ba honabagi filmda ni haki film aduda Manipurda atuda ing tappa hanjilakpa amadi assembly da plap sarub yaduna mathau tawna hotna baramda khanaki leiriba MLA singi marta apo mari sagatna mayam pullaga assembly asi amukhana ingat hanba yanabagi process aduni ing tappa polpat loina hanagi matawgumna takot khongjel da yauna na bhona bani haiki amoromda handak tolbungda nongmi kapsul pagi matangda pawmisina hangba wahangi pawkumda ma na hai community khudimakta apaba pataba adumak leigani handak Gorkha regiment ki kanguna hakthengna chatlaga ima ibel mayam unarga ekhoi leiri pahatkanu haiduna miyambu hathabagi thabak tolbasi apaba khongthangni matungdasu pamdaba thoktok thoktanaba sentana thabak lahotkani haibagi thajaba lei hairi yamna nungaitaba thodok amada masunipigi ikai khumnaba mahanbi kiba mapubok kotna phadok pikre Manipur pikpagi haunabi mising yamjadrabasu nupi angangda chathai lichat chatpagi thautoksing leptan chatharapagi manung channa ngasidagi na chahi marirongi mamang kumja 2021 gi November thada masagi chahi taraga mathoirong khaktamak nairibi masunupibu hanjin ikai khumnaba mahan bikibani haibigi charge ta ko na while chathakiba matam aduda masagi chahi humpuga mangarom suraba miyo ema makna chatkibilichat adugidamak maralare haiduna ko na lauthoke ngasi fast track special court number 1 Manipur gi special judge RK Memchagi court na lauthokiba judgment amasung order gi matung ina maralare haiduna conviction pikrab miyo sigi maming nongthombam madumangol apokpa laikidaba M ibohol kawi lamlai PS gi manung chanba pawrabi maya lekai dagini hairi nupi masa adubu mahakna kumja 2021 gi November thada hanjin ikai khumnaba mahan bibadagi masagi lumlaktuna nupi masa adugi poktabi mamana kumja 2022 gi July tha nupi masa adubu angang unahan ki hairi thaudosi matangda nupi masa sigi apokpana khangalakpada August tare 2022 da Imphal East District ki Women Police Station da thaudosi matangda complaint report ama file tawkibani report asigi matung ina police station asina Pokso Eki section 3 ki makada case FIR number 16 bracket A 2022 registered tawduna lakhot kibani aduga case asigi matangda investigation chathara matung police na file tarpa charge sheet ta yumpham oiduna fast track special court number 1 Manipur na special trial Pokso case number 12 of 2024 lokotuna nga sigi while ase chathagibani court asina tha asigi tara mangada case asigi aruba while chathara matung reserve tawduna thamlakiba judgment amasung order na ngasi lauthok laduna and Madu Mangolbu Pokso Eki section 3 ki makada conviction pire haikibani panba yabadi victim lupi masa sigi apokpana police da wakalak panumittu digi nungtilpung anirom tarpada January bamio asi lamlai police na kosinar padai case asiga mari lenana women police station asina faraba numittu da duty magistrate amagi matangda numittu maktada deputy magistrate amagi mamang puthoklaga numit mari nigi police custody remand lauduna wahang pawang chathagibani aduga thagu asiga mari lenana victim lupi masa adugi damak lakot thoba thabak lakot labasu report ama police ki maike dagi Imphal West District Child Welfare Commission gi chairperson dasu pisinki kona ngasi lauthokiba punna lamai yakai gatare panba judgment amasung order asida thadu asi matangda marik chumba wafum sing phongdokli conviction piraba and madumangol gi haduki matam let thoknaba sentence hearing chathagibani hairi
कोना केस असigi वायल चथरपदा प्रोसिक्यूशन की माइकेदगी स्पेशल पब्लिक प्रोसिक्यूटर ए नीलचंद्रना लेपखि हारी वीडियो असिबु पाउदमदा सोइखि लांखिबा यावबसु ngapi gani amadi channel asibu subscribe tobi damukta thaga pa phongdoksari tung koina miyamgi siba tabung ngamba ojage